Imphal area ki consumers singidamak secure prepaid meter sizinabagi guideline khara prepaid meter da yauriba keypad ka chap manana freedom unit hana unit amasu meter gi mapanda laigani hariba freedom unit ki keypad ki function khara 1 namaga lemhoriba energy amasung numit masing 2 namaga sizinakhiba energy ki cost yengba yagani 3 da electricity gi rate 4 da mamangi recharge tawkhiba masing manga gi code 5 ta meter da hapa apunba sen amasung ABC code 6 ta refund taunabagi code 7 da thagi sizinabagi cost 8 ta present lot ta haukiba pungja da sizinakibagi cost 9 da sizinakhiba unit 0 da voltage ki current date amasung matam na chingba asterisk natraga star da start natraga delete tawfamni hashtag na enter tawfamni recharge code karam haina hapchingani ahan bada star button nambiyu digit 20 ki recharge code adu nambiyu karigumba aranba digit ama namsiluba tarabadi star button namduna kakhatpiyu hash button nambiduna enter tawbiyu accepted message ati laklabadi adomgi recharge adu mai paklabani karigumba code adu reject tawrabadi makhagi piriba message sing asigi marakta ama thorakani error adomna namkiba code adu lale natraga tapna haple duplicate code asi hana sizinakhraba code ni incorrect adomna namkiba code adu lalle credit HI adomgi account balance marang kaina lairi kona recharge tawbiyu wrong tar tariff adu hongdokkhre aduna special long code sizinaduna recharge tawbiyu account balance check karam haina tawgani hashtag nambiyu amasung auto scroll mode activate tawraba matung makhagi message asum haina thorakpa ngaibiyu adomna karigumba atopa button sizinabiram labadi auto scrolling honaba second kun ngaibiyu sizinakhiba electricity cost haibadi mai gi mamal adu khangdokpiyu 2 button nambiyu 2 button hanjina nambiduna mathang manau naina sizinakhiba electricity ki cost yengbiba yagani today cost ngasi sizinakhiba paisa masing previous day cost ngarang sizinakhiba paisa masing previous week cost haukiba chayoda sizinakhiba paisa masing previous month cost haukiba thada sizinakhiba paisa masing account balance ki display karam haina yengani money adongi prepaid balance marang kaina lairi low money adongi balance yamdre thinthadana recharge tawbiro em credit adongi balance laitre adongi meter asi emergency credit ta chalairi disconnection laitanaba khudakta recharge tawbiyu no credit adongi balance laitre am credit su sizinaba loikre khudakta recharge tawbiduna supply amok reconnect tawbiyu alarm karigumba adongi prepaid meter adugi alarm khonglakpa tarabadi adom kari tawgani low money button ama hekta nambiduna acknowledge tawbiyu thindhadana recharge tawbiyu no credit adongi supply adu disconnect tawzare button ama hekta namsinbiduna emergency credit natraga matam kharagi oina adongi supply adu restore tawbiyu thindhadana recharge tawbiyu em credit adom hozik emergency credit sizinari power disconnection laitanaba adongi meter adu thindhadana recharge tawbiyu overload karam haina hanthahangani karigumba overload oina mai sizinaba thoklabadi alarm ama khonglakani aduga freedom meter gi display da high load haiba message ama flash oina thorakani haiba fibam asi makhatana chatharabadi meter adu masa mathanta disconnect tawzakhini sizinabada mathau tadaba appliance sing muthatpiduna load adu hanthahanbiyu mathangda zero button nambiduna supply adu amuk hana reconnect tawbiyu for any prepaid related issues for Imphal area consumers please call 1912 9 am to 5 pm all days of the week including Sundays and general holidays. The complete secure meter manual can be downloaded from our website www.mspdcl.com.